ꯖꯤꯔꯤꯕꯥꯝꯗ ꯊꯣꯛꯈꯤꯕ ꯈꯨꯠꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛꯇ ꯃꯤꯇꯩ 10 ꯃꯥꯡꯈꯤꯕꯒꯤ ꯃꯅꯨꯡꯗ 2 ꯁꯤꯅ ꯐꯪꯂꯦ, 2 ꯔꯦꯁꯀ꯭ꯌꯨ ꯇꯧꯔꯦ, 3ꯅ ꯀꯨꯀꯤꯁꯤꯡꯅ ꯐꯥꯔꯒ ꯄꯨꯈ꯭ꯔꯦ꯫ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 2:30 ꯇꯥꯕꯗ ꯀꯨꯀꯤ ꯃꯥꯔ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯥꯏꯀꯩ 3ꯗꯒꯤ ꯕꯣꯔꯣꯕꯦꯀ꯭ꯔꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯗꯤ ꯖꯥꯀꯨꯔꯥꯊꯔ ꯀꯥꯔꯣꯡꯗ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤꯕ ꯑꯗꯨꯗ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯃꯤꯇꯩ 10ꯒꯤ ꯃꯅꯨꯡꯗ 2 ꯁꯤꯅ ꯐꯪꯂꯦ, 2 ꯑꯃꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯔꯦ, ꯑꯗꯨꯒ 3 ꯑꯃꯅ ꯀꯨꯀꯤ ꯃꯥꯔ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯐꯥꯔꯒ ꯄꯨꯈ꯭ꯔꯦ ꯍꯥꯏꯅ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯉꯔꯥꯡ ꯀꯨꯀꯤ ꯃꯥꯔ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯤꯇꯩ ꯈꯨꯟꯖꯥꯁꯤꯡꯗ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ CRPF ꯄꯥꯔꯁꯣꯅꯦꯜꯁꯤꯡꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯊꯦꯡꯅꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤ꯫ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯀꯟꯅ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯟꯖꯥꯁꯤꯡ ꯃꯥꯅ ꯍꯤꯡꯅꯕ ꯃꯑꯣꯡꯗ ꯆꯦꯟꯅꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯐꯥꯎꯕ ꯃꯤꯇꯩ ꯈꯨꯟꯖꯥ 10 ꯑꯃꯗꯤ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯉꯔꯥꯡ ꯃꯥꯡꯈꯤꯕ ꯃꯤꯇꯩ ꯈꯨꯟꯖꯥ 10 ꯑꯗꯨꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯊꯤꯔꯛꯄꯗ 2 ꯑꯃꯅ ꯁꯤꯅ ꯐꯪꯈꯤ, 2 ꯑꯃꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯈꯤ, ꯑꯗꯨꯒ ꯅꯨꯄꯤ 3 ꯑꯃꯒ ꯑꯉꯥꯡ 3 ꯑꯃꯒ ꯄꯨꯟꯅ 3 ꯀꯨꯀꯤ ꯃꯥꯔ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯐꯥꯔꯒ ꯕꯔꯥꯛ ꯇꯨꯔꯦꯜ ꯂꯣꯝꯗ ꯄꯨꯊꯈꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ ꯍꯥꯏꯔꯤ꯫ ꯉꯁꯤ ꯑꯌꯨꯛ ꯁꯤꯅ ꯐꯪꯈꯤꯕ ꯃꯤꯇꯩ ꯈꯨꯟꯖꯥ 2 ꯑꯗꯨꯗꯤ ꯂꯥꯏꯁ꯭ꯔꯝ ꯔꯦꯕꯦꯜ, ꯆꯍꯤ 63, ꯑꯃꯁꯨꯡ ꯃꯥꯏꯕꯝ ꯀꯦꯁꯣ, ꯆꯍꯤ 38ꯅꯤ꯫ ꯔꯦꯁꯀ꯭ꯌꯨ ꯇꯧꯈꯤꯕ 2 ꯑꯗꯨꯅ ꯄꯦꯕꯝ ꯔꯥꯖꯀꯨꯃꯥꯔ, ꯆꯍꯤ 34, ꯑꯃꯁꯨꯡ ꯑꯣꯏꯅꯥꯝ ꯊꯣꯡꯂꯦꯟ, ꯆꯍꯤ 45ꯅꯤ꯫ ꯑꯗꯨꯒ ꯀꯨꯀꯤ ꯃꯥꯔ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯅ ꯂꯥꯏꯁ꯭ꯔꯝ ꯍꯩꯇꯣꯡꯕꯤ, ꯆꯍꯤ 25, ꯃꯄꯨꯔꯣꯏꯕ ꯑꯦꯟ ꯍꯦꯔꯣꯖꯤꯠ, ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯥ 2, ꯑꯦꯜ ꯆꯤꯡꯈꯩꯉꯥꯟꯕ, ꯆꯍꯤ 2.5, ꯑꯃꯁꯨꯡ ꯑꯦꯜ ꯂꯝꯉꯥꯟꯕ, ꯊꯥ 10, ꯌꯥꯝꯕꯦꯝ ꯔꯥꯅꯤ, ꯆꯍꯤ 34, ꯃꯄꯨꯔꯣꯏꯕ ꯋꯥꯏ ꯅꯕꯀꯨꯃꯥꯔ, ꯇꯦꯂꯦꯝ ꯊꯣꯏꯕꯤ, ꯆꯍꯤ 30, ꯃꯄꯨꯔꯣꯏꯕ ꯎꯇꯝ ꯑꯃꯗꯤ ꯇꯤ ꯊꯥꯖꯃꯥꯟꯕꯤ, ꯆꯍꯤ 9, ꯑꯄꯣꯛꯄ ꯇꯤ ꯎꯇꯝꯅꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯖꯤꯔꯤꯕꯥꯝꯗ ꯑꯍꯦꯟꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯊꯥꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯇꯥꯕ ꯃꯐꯝꯗ CRPF ꯂꯩꯇꯅꯕ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯉꯔꯥꯡ ꯖꯤꯔꯤꯕꯥꯝꯗ CRPFꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ ꯈꯨꯠꯊꯣꯛꯅꯕꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ 12 ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ KSO ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯑꯃꯗꯤ ꯖꯣꯃꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯐꯦꯗꯔꯦꯁꯟꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯇꯣꯉꯥꯟꯕ ꯈꯨꯠꯌꯦꯛ ꯄꯤꯗꯨꯅ ꯖꯤꯔꯤꯕꯥꯝꯗ ꯂꯩꯔꯤꯕ CRPFꯀꯤ ꯀꯦꯝꯞꯁꯤꯡ ꯈꯨꯗꯛꯇꯒꯤ ꯆꯠꯈꯤꯅꯕ ꯑꯀꯟꯕ ꯅꯣꯇꯤꯁ ꯑꯃ ꯊꯣꯛꯈ꯭ꯔꯦ꯫ ꯅꯣꯇꯤꯁ ꯑꯁꯤꯅ ꯍꯥꯏꯔꯤꯕꯗꯤ ꯀꯔꯤꯒꯨꯝꯕ ꯀꯦꯝꯞ ꯊꯥꯗꯣꯛꯇꯕ ꯇꯥꯔꯕꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯊꯧꯗꯥꯡꯅꯤ, ꯃꯈꯣꯏꯅ ꯖꯤꯔꯤꯗ ꯇꯧꯈꯤꯕ ꯑꯗꯨ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯕꯅꯤ, ꯃꯈꯣꯏꯅ ꯀꯨꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯇꯧꯈꯤꯕ ꯑꯗꯨ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯂꯧꯏ ꯍꯥꯏꯅ ꯅꯣꯇꯤꯁ ꯑꯁꯤꯅ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯖꯣꯃꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯐꯦꯗꯔꯦꯁꯟꯒꯤ ꯆꯦꯔꯣꯟꯗꯁꯨ KSOꯒꯤ ꯅꯣꯇꯤꯁ ꯑꯁꯤꯒ ꯃꯥꯟꯅꯅ ꯍꯥꯏꯔꯤꯕꯗꯤ ꯉꯔꯥꯡ ꯖꯤꯔꯤꯕꯥꯝꯗ ꯀꯨꯀꯤ ꯅꯍꯥ 11 ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ CRPF ꯁꯣꯁꯤꯌꯦꯜ ꯕꯣꯏꯀꯣꯠ ꯇꯧꯔꯦ꯫ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯅ CRPFꯀꯤ DIG ꯑꯣꯞꯁ ꯑꯗꯨ ꯃꯤꯇꯩꯅꯤ, ꯃꯍꯥꯛ ꯑꯊꯨꯕꯗ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇ ꯊꯥꯗꯣꯛꯈꯣ꯫ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯅ꯭ꯌꯨꯇ꯭ꯔꯦꯂꯤꯇꯤ ꯂꯩꯕ ꯐꯣꯔꯁ ꯑꯁꯤꯗ ꯊꯥꯖꯕ ꯃꯥꯡꯂꯦ ꯍꯥꯏꯕ ꯖꯣꯃꯤꯒꯤ ꯆꯦꯔꯣꯟ ꯑꯁꯤꯅ ꯍꯥꯏꯔꯤ꯫ ꯃꯥꯔ ꯑꯃꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯖꯤꯔꯤꯕꯥꯝ ꯃꯣꯡꯕꯨꯡ ꯈꯨꯜꯗ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯉꯁꯤꯁꯨ ꯂꯥꯟꯗꯥꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟꯕ ꯃꯩꯇꯩ ꯈꯨꯜꯁꯤꯡꯗ ꯀꯨꯀꯤ ꯑꯃꯗꯤ ꯃꯥꯔ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯊꯦꯡꯈꯥꯡ ꯀꯌꯥꯔꯛꯇ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯗꯥꯁꯤꯜꯂꯛꯄꯒꯤ ꯃꯇꯨꯡꯗ ꯉꯁꯤꯁꯨ ꯅꯨꯡꯊꯤꯜ ꯄꯨꯡ 3:10 ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯥꯔ ꯑꯃꯗꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯖꯤꯔꯤꯕꯥꯝꯒꯤ ꯃꯣꯡꯕꯨꯡ ꯈꯨꯜꯗ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯁꯤꯜꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯖꯤꯔꯤꯕꯥꯝꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯌꯥꯔꯣꯜꯄꯣꯛꯄꯤꯒꯤ ꯃꯥꯎ ꯈꯨꯜꯗ ꯀꯨꯀꯤ ꯑꯃꯗꯤ ꯃꯥꯔ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯆꯪꯁꯤꯜꯂꯛꯈꯤꯕꯒ ꯂꯣꯏꯅꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯕꯣꯝ ꯑꯃ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯁꯤꯜꯂꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯁꯤꯜꯂꯛꯈꯤ, ꯃꯗꯨꯗ ꯈꯨꯜ ꯉꯥꯛꯂꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯃꯗꯤ CRPFꯁꯤꯡꯅ ꯈꯨꯠ ꯍꯟꯗꯨꯅ ꯃꯥꯏꯀꯩ ꯑꯅꯤꯃꯛꯇ ꯅꯨꯡꯊꯤꯜ ꯄꯨꯡ 2:30 ꯍꯦꯟꯕ ꯐꯥꯎꯕ ꯈꯨꯠꯊꯣꯛꯅꯈꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯕꯒꯤ ꯄꯥꯎ ꯐꯪꯕ ꯂꯩꯇ꯭ꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯇꯝꯄꯥꯛꯀꯤ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯗꯥꯁꯤꯜꯂꯛꯄ ꯂꯦꯞꯇ꯭ꯔꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛ, ꯕꯤꯁꯅꯨꯄꯨꯔ ꯑꯃꯗꯤ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯥꯟꯗꯥꯁꯤꯜꯂꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯌꯥꯏꯉꯪꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ
ꯊꯝꯅꯥ ꯄꯣꯛꯄꯤ ꯁꯅꯥꯊꯥꯕꯤꯗ ꯉꯁꯤ ꯑꯌꯨꯛꯁꯨ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯟꯗꯥꯁꯤꯜꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9:30 ꯇꯥꯔꯛꯄ ꯃꯇꯝꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯊꯝꯅꯥ ꯄꯣꯛꯄꯤ ꯎꯌꯣꯛꯁꯤꯡꯗꯒꯤ ꯊꯪꯅꯅ ꯂꯩꯔꯤꯕ ꯃꯤꯇꯩ ꯈꯨꯜꯗ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯁꯤꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯈꯨꯜ ꯉꯥꯛꯂꯤꯕꯁꯤꯡ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅꯁꯨ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯈꯤ꯫ ꯑꯌꯨꯛ ꯄꯨꯡ 10 ꯇꯥꯔꯛꯄ ꯃꯇꯝ ꯐꯥꯎꯕꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤ꯫